Manipur isauna miyoy lak amaga lising homphumanga ga chatreka marfutare sohan baga loinana yum lising kuntra mangaga chahunga nipunithoi amanga ta Thokkhre Manipur yauna isau mayonari ba any gi state singda center na mateng piragani haina donor minister na phongduragli Manipur thokli ba isau achina miyoy lak amaga lising homphumanga chatreka marfutare hena sohan baga loinana Yum lising kuntra mangaga chahum nimpunithoi yauna maru oiba structure yangkhainithoi amanga ta Thokkhre isau achina laikai khul chatreka manga rom isina thumjin khre haina State Department of Relief and Disaster Management gi report na hairi amaromda Manipur yauna awang nongpoki isau mayong nariba state singi phibam center na kumna yengsin baga loinana piba yaba mateng piragani haina donor amadi communication minister Jyoti Atia M Sindiniana khangalagli Department of Relief and Disaster dagi phangba pawgi matungina haukiba numit kharani asida Manipur gi mafam kayada tholibe isawachina maram oiduna miyoy lak amaga lising homphumanga hena sohan baga loinana yum lising kuntra manga ga chahum nimpunithoi yauna maru oiba structure yangkhainithoi amanga ta Thokkhre laikai khul chatreka manga rom amadi lawpham hector chamaga tara manga chumna yangkhai mapan hena isingna thumjin khre isawachina miyoy amal laikida baga loinana miyoy marina asopa nangkhre sachan humdra mari hena sikre Pawasina makataraduna ngarang khaktada miyoy lising ama rom rescue tawki aduga haukiba pung kontrataruki manungda miyoy lising ahunga chamapan rom rescue tawki ising thumjin badagi laifam leitraba miyoy lising kaya tongan ba mafam chingda relief camp humda taret hangdoktuna changjafam piri loinana miyam marakta ana ay yawrakpada medical gi oiba mateng pinaba medical relief camp manga hangdoktuna mathau tawri Haukiba numit kharani asida leptuna churakiba nongna maram oiduna national highway sing amadi sing district sing da punna sing ningkhaiba gi thogdo jamaga nimpuma banrom Thokkhre loinana isingna thumdun kharba mafam singda national disaster response force army navy NDRF state force fire service na rescue operation chathabaga loinana chana thangnaba polam sing thindok thinjin gi thabak chathari hairi amaromda national highway to Imphal Dimapur lambi gi Kohima gi Fisemada sing ningkhaibadagi Imphal tamna lakadaba potsai puba truck kaya panduna laibadagi Imphal tamna langnaba bypass road ama semnaba Manipur Drivers Association na makhoiga chaminariba Senapati District Truck Drivers Union amadi Manipur Khorga Motor Worker Welfare Union ga khusamnaraga thabak paikhatpa hore bypass road semnabagi excavator ama recovery van ama amadi pungkunmari chupna mathau tawgadaba ambulance ahum ngasi NDA ga chaminariba association amadi union gi miyoy singda khusinakre semgadawriba bypass road ase Kohima gi Kidima road dagi laglaga maw amadi tadubi tarakpada kilometer 15 rom sangba lambi ne hairi Awang Chengmaida leiba NDA gi office da pangthokkiba pawi mifam amada NDA gi general secretary Khetri Mayum sanjoina phongdokkibada Imphal diribam amadi Imphal Dimapur lambi animakta singningkhaiba na maram oiraga Manipur da changlakadaba poche amadi hidak langthak purakpa gari sing changlakpa ngamdabadagi miyamna nongmada changdaba yadaba polam sing phangdabagi awaba sing mayongnariba se yenglaga bypass lambi ase semnabagi thabak laukalakpani Driver singge yaifanaba leidiba union natraga association singna amaga hunaduna leibagi mahuta miyange amadi driver singge yaifanabagi damak thabak tawminasi haina so appeal tawki Manipur da hodi oidiba phibangi matangda nongmagi oiba khana nainabe Mipham Pangthokkhre iramda masigi hodi oidiba phibam asigi matangda nongmagi oiba khana nainaba Mipham ama ngasi Kwakaitel Tidim ground gi community hall da Pangthokkhre Tongan mafam kayadagi lakpa nupi kayana saruk yaduna pangthokkiba Mipham aduda Laisram Mema Soibam Sobita RK Sanatombi Konsam Puinabatina athoiba mithunglen oiki hairime Mipham aduda Laisram Mema na Manipura PR lei haiduna MLA da miyange wakat fam leitaba amagum lei governor lei haiduna MLA sing masa gi mayumda nungaina pothaduna leitokli pumnamak sing asibu khanglaga miyamna iramdam gi damak khanba anawba lusingba sing thagatpa mathau tarakle handak lusingba ma na lupsing hana punsilo haina phungdokkibasi angakpa poi kendra ma leirabadi kendra du gi tongan ba laikai singi lup leiba haibasi masana tabani masida leiminariba MLA sing hana punsin bangamdana leiriba se toklaga anawba lengak ama semna si haiki Handak Manipur governor na Manipur manungda seliba basta Manipur thaba yaroi haina thokkiba order adugi matangda miyamda sengdoktana tumina leithokpa asina Manipur miyambu karisu khande haina takpani masina maram oiraga Manipur governor asi leibagi mathau tadre haudik lamdam asida PR leiriba asina aikhoigini haibada wakatpam leitaba haibadu oire
Masina ngasidi ima oibi kayadi awafam oiduna lagli masi pumnamaksing asi thengnanaba lamdam asigi lupsing amata oina punsilasi haiki. Khurai kendragi oina isaun amangata thokhraba yumching nauna saragani haina el Sushindro na phongthokkhre. Khurai kendragi MLA Sushindro na lusingduna kendra sigi isauna sogalaba yum lising tara romda relief material chingya thokkhre. Kendra sigi manungda leiba isauna maram oiraga ka hena sogalaba yumsing mahaki makedagi yengsinduna yum amamam saragani haina Khurai kendragi MLA laisang them Sushindro na thajaba pirakhre. Wafam asi Khurai kendragi MLA el Sushindro na kendra sida ising isauna sogalaba singda relief material ching yenba chatringai mahaki mayumda pangthokpa paugi mifam amada phongdokhibani. MLA na makha taraduna hai Manipurda aing asagi khal kairakpa amadi ising isawa se mamangai matamdagi top topa tonganba khuchaune haibasi miyam pumnamakna khanglaga leiribani masi maru oina uwa yanthatba iramnala ithai laukhong phajana thamdaba yum dokana chingba sajinba kaya asidagi thorakpani haibasi khanglabani haudik thengnariba saitheng achisu natural calamity ni khangna political gi tongchaba lawba manbagi mawongda kanaguma miyoi kharana nungaitaba wafam kaya phongdurakpa asi laibakti bani ising isau thoktuna wanaringai matam asi natrabadi politics tawbagi matam laitabra haiba wahang hanglakli kana ising isau thoktuna pochai hondoknaba kairiba turel mapal asi menaba hotnabagi mahuta ngaiduna leiraga pangangna ngangbagi thabak tawbigenu miyoiba khudingmak hairaga poklakpa nate leibak thonduna kana honaringai cherakta politics sanabagi thabak tokpiyu politics tawgadaba matam tawroidaba matam khanglaga social worker oibiyu media da sak unabagi thabak tawgadaba nate miyamgi thogal tawge hairabadi miyamgi damak khalaga thabak pangthu thoragliba social worker khudingmak kangron kaidana thabak tawse haiki MLA na makha taraduna hai mahangna MLA oidringai mamangdagi miyamgi thabak tawduna lakpagi mathakta ngasisu adumak tawri mahangna MLA oiraba matungdaso kendra sigi yaifana ba paikhatpa retaining wall sembasu masagi individual oina tawbani turel mapanda yum sajilaga hotel tawribasing mi ategi khalaga atopa mafamda hongdoknaba honabiyu ngasi aikoina thengnariba awabasing asidagi kalhaunaba honaminase miyoi khara khagi nungainaba khalaga aikoi puna waminaroise tungi asanba mideng thamduna paikhaliba thabaksing lengakta khak inthokloise aikoi isa isanasu wakal taminase haiki loinana handaki ising isau thokpada Khurai kendragi oina polling station nimpumdoi leibagi manungda 38 ising thumki water resource department dagi bamboo chatai maudra wapis nimpu ahongba cement bora lising manga amadi miyoi chamaga yangkhai mateng pangnaba tharaki haina sumhangna makadaki India da Covid naba miyoi lising mariga chahunga ani yaure Mizoram amadi Assam yauna awang nongpokta anoba case tarani thoi thengnari haukiba sahi anirom asida nemtharaba Covid laichat na hona na lebak asida sandorakpaga loinana haudik fawbada lebak asida Covid-19 gi active case lising mariga chahunga ani leibaga loinana miyoi nimpu mari Covid laichat na maram oiraga laikhidre cheraga sida awang nongpokki oinasu haukiba pung kunmari asida Covid-19 gi anoba active case tarani thoi thengnare hairi Ministry of Health and Family Welfare ki pau aman hai haukiba pungkun mari asida leibak asida Covid-19 gi anoba kel chaniga humra taruk thengnakiba loinana masigi manungda awang nongpokta anoba Covid case tarani thoi thengnare miyoi tarani thoi asigi manungda Assam dagi miyoi taruk amadi miyoi ani yauri leibak asigi oina leiriba active case lising mariga sahum ani asigi manungda Kerala na active case lising amaga chahunga humdra humdoi leiduna khwaidagi wangna active case leiba state oidi masigi mathangda Maharashtra da chaungatara Gujarat na chamriga humpumathoi amadi West Bengal na chamriga kunthranithoi active case leiri haudi fawbada laisat asina maram oiraga laikidaba migi masing nimpu mari sukhibaga loinana Maharashtra da miyoi taramari laikidabaga loinana khwaidagi yamna siba state oidi leibaki oiragliba Covid ki phibam asida ministry na mark umnaba amadi mathau taba kanglon cheng ngangna chanaba appeal tawragli Parliament ke nongju Mipham July 12 dagi August 12 fawba phamlagane haina Kiren Rijiju na phongdoragli Parliament ke nongju Mipham lagliba July 12 dagi August 12 fawba phamlagane haina Parliamentary Affairs Minister Kiren Rijiju na phongdokkhre News Agency NIA gi pauna hai Defense Minister Rajnath chair lauduna pangthokkiba Cabinet Committee on Parliamentary Affairs Cabinet Committee on Parliamentary Affairs ki Mipham da laukiba warep amagi matangda Parliamentary Affairs Minister Kiren Rijiju na paumi singda phongdokkibani
Pahalgam terror attack ta miyoi kuntaruk hatkiba thawdok mari leinana Indiana Pakistan gi terror camp ta Operation Sindur chathakraba matung ahanba oina fangadaba Parliament Miphamne Lok Sabha amasung Rajya Sabha animaki oina Mipham achi July 18 gi ayuk pung 13 dagi hawgani Operation Sindur gi matangda akhanaba Parliament ki Mipham ama athuba matamda famnaba opposition NDA block ta demand tawringai cherakta Parliament ki nongju Mipham gi matam ngasi lepkhibani Chaliba sahi asigi oina ahanba parliamentary Mipham budget session sahi asigi January 18 dagi Lok Sabha amasung Rajya Sabha nimakta chathaba hawbaga loinana April 3 da Saine daida Mipham adu adjourn tawkhibani Indiana Pakistan gi mathakta Operation Sindur chathakiba aduga matangda akhanaba Parliament Mipham ama phamnaba opposition party Tarataruki luchingba singna Prime Minister Narendra Modi da ngarang chithi ama iduna dakshin kibani wafam asi lakpadagi ngasi Cabinet Committee on Parliamentary Affairs ki Mipham Pangthokkhre Nongdu Mipham gi matam lekhibani